Manipuri oina base year 1951 Oiraga Nrc Mapung Phana Chatnahannaba Leingak Amadi Meeyam Punna Lepminnagadabani madutada meetop khandokpa ngamgani haina RPA athawale National Secretary oibata nattana irang asida activist ama oina khongjang changshilliba Maheshwar Thounaojam phongdorakli Maheshwar Thounaojam chatharakhiba Meeyam amatu oina punsinba khongjang gi manung chana ayang pali orompat thawan thaba leikai lilong chajing kha sanjen bam konthaujam amadi charang patna chingbam mafam da chatuna pangthokiba Meeyam tinba mifam amada phongdokibade mifam aduda mahakna makhatana hai Myanmar ga Manipur ga tainaba mafam singda free movement regime makhada kumja English amaga chamapan yankai dage kumja English ani shubna mari fawba kilometer nimfu changba yabagi ayaba pirami madugi matungda kilometer taraga tarukta hanthakibane hairibe chahi sing asida kilometer nimfu yawna jangsin duna leikiba illegal immigrants sing adu thidokpada awaba ama oigadawribane adubu masi hawkhre hairabaso housing jathagadawriba Mapigani, Chatnahannaba NRC asidadi kumja English amaga chamapan yankai mathoina base year oidrabade hana jangsin kiba illegal immigrants sing takthokpa ngamloi amaromda matam asukuibasida changsinlakiba illegal immigrants sing asina yelhomi singi fangfam thokpa hak matkibada ngasidi yelhomi singi fibam sokchilakpane NRC Mapung Phana Chatnahannaba Amadi yelhomida Mapung Phaba constitutional right phanghanaba konasi haina makhat takhe NRC ki da mayamadi haye 1961 dagi mu haibasu yawi 1951 dagi haibasu yawi 1951 dagi oigadamni maramdi karigino free movement regime lokthokre FMR lokthokre kaina laudro mayam 1950 dagi 2004 baudi kya sangba yarami one country Myanmar dagi India Manipur kya sangba yarami kilometer nipu 1950 dagi ngasai gi 40 kilometer sangba yabagi Ministry of Home Affairs tholakrabina masing thingam dana ahenbal illegal immigrants pam sangsilam madoine aduna 1951 dagi cut off here high gadabne baduna number 1 da illegal immigrants dagi basing sa loi lokthokiba number 2 da refugees singsina phangbam thokdana phangiba power act myam se loina lokthokpa the most important akoi yellow mi singsida phangbam thokpada phangdriba power act myam se mapung phana phangan ba haibase koi pandamoi mi nagadamni ko